ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯤ, ꯑꯃꯤꯠ ꯁꯥꯍꯅ ꯇꯨꯝꯂꯒ ꯂꯩꯔꯤ, ꯈꯔꯒꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯕꯤꯀꯥꯁ ꯈꯔꯒꯦꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯥꯔꯅ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯐꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ (AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯣꯄꯣꯖꯤꯁꯟ ꯂꯨꯆꯤꯡꯕ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯔꯒꯦꯅ ꯍꯥꯏ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯤ, ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯒꯥꯔꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯆꯠꯂꯤ꯫ IGAR-ꯁꯥꯎꯊ-ꯀꯤ-PROꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅ ꯉꯁꯤ ꯀꯥꯡꯆꯨꯞ, ꯁꯒꯣꯜꯃꯥꯡ, ꯀꯗꯥꯡꯕꯟ, ꯁꯤꯡꯗꯥꯗꯥꯝꯒꯤ ꯃꯐꯝꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯍꯜꯂꯤꯕ ꯐꯤꯚꯝꯁꯤꯡ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ DGꯕꯨ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯑꯣꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯊꯥꯖꯕ ꯊꯝꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯕꯠꯇꯥꯂꯤꯌꯟ ꯅꯝꯕꯔ ꯑꯗꯨ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯤ ꯑꯣꯏꯅ ꯌꯦꯡꯁꯤ꯫ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗꯒꯤ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯕꯒꯤ ꯋꯥꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯇꯧꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯋꯥꯍꯟꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯤ, ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯒꯥꯔꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯆꯠꯂꯤ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯔꯒꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ Xꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯏꯕ ꯄꯣꯁꯠ ꯑꯃꯗ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯅ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯊꯥ 13 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯤ ꯂꯥꯛꯁꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝꯗ ꯊꯥꯖꯍꯟꯕ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇꯁꯨ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯥꯏꯗ꯭ꯔꯤꯕ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯂꯧꯊꯣꯛꯇꯕꯅꯣ? ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯃꯦꯆꯤꯅꯔꯤꯁꯤꯡ ꯑꯁꯤꯕꯨ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯍꯟꯕ ꯑꯃꯁꯨꯡ ꯆꯌꯦꯠꯅꯕ ꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯆꯪꯕꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯪꯗꯕꯅꯣ? ꯃꯅꯤꯄꯨꯔꯗ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯇꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯇꯧꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝ ꯋꯥꯔꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯅꯥꯏꯗꯕ ꯃꯑꯣꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯍꯧꯕ ꯉꯝꯗꯕꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯇꯧꯔꯤ, ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯒꯥꯔꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯆꯠꯂꯤ꯫ BJP ꯂꯨꯆꯤꯡꯕꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯂꯥꯟꯗꯥꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯑꯣꯡ ꯆꯥꯗꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯨꯕꯒꯤꯗꯃꯛ ꯅꯨꯁꯨꯌꯥ ꯎꯏꯀꯦꯕꯨ ꯒꯚꯔꯅꯔ ꯐꯣꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯕ꯭ꯔꯥ ꯍꯪꯈꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 135 ꯁꯤꯈ꯭ꯔꯦ, ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 68,000 ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯐꯤꯚꯝ ꯆꯥꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯋꯥꯅ ꯈꯥꯡꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯕꯨ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯕꯒꯤ ꯑꯇꯣꯞꯄ ꯃꯍꯩ ꯑꯃꯅꯤ ꯍꯥꯏꯅ ꯈꯔꯒꯦꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯥꯒꯥꯒꯤ ꯈꯨꯜꯒꯤ ꯋꯥꯔꯤꯗ ꯀꯨꯀꯤꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯅꯥꯒꯥꯒꯤ ꯈꯨꯜꯒꯤ ꯋꯥꯊꯣꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MNYOꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ MNYOꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯃꯤꯗꯤꯌꯥ ꯁꯦꯜꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯥꯡꯆꯨꯞ ꯒꯦꯜꯖꯥꯡꯗ ꯂꯩꯕ ꯈꯥꯔꯝꯊꯥꯗꯣꯏ ꯍꯥꯏꯕ ꯑꯥꯏꯃꯣꯜ ꯅꯥꯒꯥꯒꯤ ꯈꯨꯜꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯤ LT ꯃꯦꯃꯣꯔꯤꯕꯨ ꯊꯤꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯍꯥꯛ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗ ꯐꯥꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯥꯒꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 40-50 ꯔꯣꯝ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯄꯨ ꯊꯤꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯀꯜꯂꯛꯈꯤꯕꯅꯤ꯫ ꯈꯥꯔꯝꯊꯥꯗꯣꯏ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯔꯝꯅ ꯈꯨꯜ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯥꯔꯝꯊꯥꯗꯣꯏꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯇꯨꯅ
ꯂꯩꯈꯤꯕ ꯃꯔꯝꯅ ꯈꯨꯟꯖꯥꯁꯤꯡꯗ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯇꯨꯡꯗ ꯅꯥꯒꯥꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯂꯩꯔꯕꯁꯨ ꯅꯥꯒꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯇꯦꯝꯅꯒꯅꯤ ꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯅꯥꯒꯥꯒꯤ ꯈꯨꯜ ꯑꯁꯤ ꯂꯥꯟꯕꯨꯡ ꯑꯣꯟꯊꯣꯛꯄꯤꯒꯅꯨ ꯈꯥꯔꯝꯊꯥꯗꯣꯏ ꯑꯁꯤ ꯅꯥꯒꯥꯒꯤ ꯈꯨꯜꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯕꯁꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯀꯨꯀꯤꯁꯤꯡꯅ ꯀꯥꯏꯍꯧꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯆꯤꯡꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟ GPRN ꯒꯤ ꯃꯀꯨꯏꯂꯣꯡꯗꯤ ꯖꯂꯤꯌꯥꯡꯔꯣꯡ ꯔꯤꯖꯟ MZR ꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯀꯌꯥꯃꯔꯨꯝ ꯄꯤꯕ ꯃꯔꯝꯅ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯈꯨꯂꯥꯛꯄꯤ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯂꯕ꯭ꯔꯥ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯂꯦꯞꯄꯤꯔꯣ ꯏꯃꯥꯒꯤ ꯃꯩꯔꯥ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯄꯦꯟꯅꯗ꯭ꯔꯦ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯇꯣꯈꯥꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯊꯣꯛꯂꯕ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯂꯦꯞꯄꯤꯔꯣ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ 𝗧𝗪 ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ 𝗧𝗪 ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯈꯤꯕ ꯑꯥꯒꯁꯠ 38ꯗ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯇꯣꯈꯥꯏꯕ ꯍꯣꯝꯂꯦꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯎꯗ꯭ꯔꯦ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯔꯦꯂꯤ ꯆꯠꯄꯗꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯤ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯇꯧꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯉꯥꯡꯗꯨꯅ ꯔꯦꯂꯤ ꯆꯠꯂꯤꯕ ꯀꯨꯀꯤꯁꯤꯡꯕꯨꯅ ꯄꯨꯂꯤꯁꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯆꯠꯍꯜꯂꯤꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯆꯤꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯣꯏꯅ ꯇꯂꯕ ꯄꯤꯔꯕ꯭ꯔꯥ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯔꯝꯕ ꯂꯩꯉꯥꯛꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯁꯦꯟꯇꯔꯗꯒꯤ ꯐꯟ ꯂꯧꯊꯔꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯛꯀꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯗ ꯂꯩꯉꯥꯛꯅ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯔꯥꯜ ꯀꯔꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯔꯥ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯁꯦꯟꯇꯔꯅ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯀꯧꯇ꯭ꯔꯨꯛ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯀꯟꯕ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯅꯛꯄꯗ ꯂꯩꯃꯈꯣꯡꯗ ꯆꯥꯎꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅ ꯗꯤꯐꯦꯟꯁ ꯐꯥꯎꯕ ꯑꯃꯠꯇ ꯇꯧꯗꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯗꯤ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯤꯔꯒꯅꯨ MLA 50 ꯑꯃꯗꯤ MP 3ꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯣ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯂꯒ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯀꯩꯊꯦꯜꯗ ꯆꯦꯡ ꯈꯔ ꯌꯦꯟꯅꯔꯒ ꯂꯩꯊꯣꯛꯄꯤꯒꯅꯨ ꯀꯨꯀꯤꯒꯤ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯁꯤꯗꯁꯨ ꯌꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯕꯤꯌꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯂꯩꯉꯥꯛꯅ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏ ꯍꯥꯟꯅ ꯆꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯊꯥ ꯑꯁꯤꯒꯤ ꯑꯃꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯟ ꯑꯃꯁꯨꯡ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯑꯦꯔꯤꯌꯥꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗ ꯃꯤꯆꯝ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯪꯒ꯭ꯔꯦꯁ AITUC ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯛꯂꯛꯂꯤ AITUC ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ 𝗟𝗃𝗧𝗪 ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯑꯐꯕ ꯃꯈꯜꯒꯤ ꯍꯥꯏꯇꯦꯛ ꯗ꯭ꯔꯣꯟꯒꯤ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯈꯤꯗꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯑꯦꯇꯦꯛ ꯑꯗꯨ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯃꯁꯤꯡ ꯌꯥꯝꯗꯕꯗꯒꯤ ꯄꯥꯡꯒꯜ ꯊꯣꯛꯅ ꯊꯦꯡꯅꯕ ꯉꯝꯈꯤꯗꯦ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯠ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯂꯝꯁꯤꯡꯗꯤ ꯑꯣꯔꯗꯔ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯛ ꯁꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯝꯇꯤꯌꯥꯖ ꯃꯤꯍꯥꯠꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ JAC ꯊꯥ ꯑꯁꯤꯒꯤ 2ꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯊꯔꯛꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁꯀꯤ
Manung chanba Yaripok Tulihan Water Supply Manakdagi Moirangmayum Imtiyaz Khan Chahi Kun Apokpa 𝗟𝗡𝗧𝗔𝗕𝗓 Khan haiba kakchang aduda yauramba photo dagi khangba ngamle misi asigi matangda Tulihal Indigraha Youth Development Organization TIYDO na sinduna miyamgi oiba mifam ama ngasi organization asigi office da pangthoktuna mihat asigi achumba langla langjin pung nifu nipalgi manungda mari leinaba singna puthoktrabadi akanma khongjang changsilagani haiba warep logre mifam aduda misi asiga mari leinana semkiba JAC gi co-convener Moirangmayum Rafina hai miyoiba amabo asuki matik masak phauba khanghandabagi mawongda mihat thina hatokpiba asi akanba mawongda condemn tawi asiba haksang adugi masada yauramba imung manunggi photo dagi haksang adu Imtiyaz ni haiba khanglakpani haiki mamangi thagi kunda luhongba ama yauramlaga thabak suba chatkibadagi thiba khangdana leirakibani asigumba thawdo asi iramdam asida amuk hana thoktanaba mihat asigi achumba asengwa langla langjin ngasigi lengangna athubada puthokpiduna chenaba singi mathakta aingi oiba cherak pigadabani haiki mahana makhatana hai ngasigi mifam asina tongan ba warep kaya su lawre warep sing adudi mihat asigi achumba wahel phanghanabagi damak JAC against the brutal killing of Moirangmayum Imtiyaz haiba committee ama semba pung nifu nipalgi manungda mihat asigi langla langjin puthoktrabadi asiba haksang lawdaba hariba demand sing asi thabakta onthoktrabadi lamdam asigi leiriba CSO sing mera paibi loop sing ga loinana akanba khongjang changsinba andro kendragi MLA Syam Kumar gi khutangda lamdam asigi CM da mihat asiga mari leinana memorandum ama pisinba haibasini ngasigi mifam aduda Imtiyaz ki mihat asigi langla langjin puthoku haiba kholau kaya su lauki Maka tarakpa pauda kuki singna sizinnakiba ambulance masak khangba ngamle kuki militant singna drone bombing chathabada sizinnakiba ambulance masak khangdokpa ngamkhibaga loinana ambulance adu army na khurak hangdana leiriba laimakhong area dagi lakpa oiramle haina awangma thaki source amana hairi haina news 18 gi pau amana hairi pau asina makhatana hai kuki militant singna tha asigi chaijat amada Imphal West District ki manung chanba maitai khol koktrukta chathakiba drone bombing aduda Ministerial service ki mingda ambulance sizinaduna army na khurak hangdana leiriba laimakhong area dagi changlakibani haina intelligence ki source amana khangma ngamkhre hairi pau asina Manipur police ki report paladun hai kuki singna maitai ki khol singda chathariba attack sing asida tongan ma makhal gi afaba khulai sing sizinari loinana thong asida chenariba militant singi mathakta athubada chapchaba thabak lokotkani haibagi thajaba piri amaromda drone bombing chathakibagi thodok thijinbada mateng pangnaba amadi drone attack karamna chathagani amadi counter drone attack karamna tawgani haibagi matangda state force singda khangannaba Indian Institute of Technology IIT New Delhi gi professor Manipur da thunglare paugi likhun amagi matung inna tha asigi amada Imphal West gi lamsang police station gi manung chanba koktrukda kuki militant singna BSF amadi state force ki mathakta afaba makhal gi drone sizinaduna bomb thadaraktuna landabagi thodokta maunaha ama sikiba machanupina sokkiba loinana state force singi maraktasu asok apan nangkiba thodok amagi matung inna Manipur police ki maikaidagi haijabadagi IIT Delhi gi professor asi Manipur da lakpani hairi Delhi dagi thunglakiba professor senior forensic expert Indian Army gi official sing loinana BSF CRPF amasung Manipur police ki makok thongba officer singa loinana drone attack ki matangda technology gi oiba matangda khana baga loinana drone sizinaduna attack chathabada mafam chadaba singi matangda su kupna khanagre hairi Manipur police ki makok thongba officer amana phongdorakpada koktruk amasung senjam chirangda drone bombing chathakraba matung IIT Delhi gi expert sing thabiraktuna state force ki maikaida technical gi knowledge sing pibinaba haijakibani makhatana asigumba drone attack chatharakpa ngamdabana IIT gi professor asina Manipur gi police yauna tongan ba force singi makok thongba official singda mateng pigani adubu drone sizinaduna RPG tharakhiba asina maram oiraga hiram asigi matangda thingnaba chapchaba karamba technology sizinagani haiba khangdokpa haibasi araiba thabak amadi nate hairi senior official asina makhatana phongdorakpagi matung inna Manipur asi singi lam oiba maramna drone bombing gi counter chathabada atai border area singda sizinariba technology adudi sizinaba yaroidori haina su phongdorakli Makatarakpa pauda Abdul Nasirna luchingba kangbu amana drone bombing gi marik chumba paudam JDU gi national leader singda thamkre
ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 1 ꯑꯃꯁꯨꯡ 2ꯗ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯟ ꯁꯦꯟꯖꯝ ꯆꯤꯔꯥꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯃꯧ ꯅꯍꯥ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝꯁꯤꯡ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯋꯥꯛ ꯕꯣꯔꯗ ꯃꯅꯤꯄꯨꯔ ꯆꯤꯌꯔꯃꯦꯟ ꯑꯕꯗꯨꯜ ꯅꯁꯤꯔꯅ ꯂꯨꯆꯤꯡꯕ ꯖꯦꯗꯤꯌꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯇꯤꯝ ꯑꯃꯅ ꯖꯦꯗꯤꯌꯨ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯗ ꯊꯝꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯇꯤꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯔꯨꯑꯣꯏꯅ ꯀꯧꯇ꯭ꯔꯨꯛꯇ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯗꯨꯅ ꯇꯛꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ, ꯏꯔꯝꯗꯝ ꯑꯁꯤ ꯍꯤꯡꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯍꯧꯁꯥꯒꯨꯝ ꯂꯩꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯏꯪ ꯇꯞꯄ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯗ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯎꯅꯕ ꯑꯗꯨꯗ ꯖꯦꯗꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯂꯨꯆꯤꯡꯕ ꯅꯤꯃꯥꯏꯆꯥꯟ ꯂꯨꯋꯥꯡ, KSH ꯕꯤꯔꯦꯟ, ꯅꯕꯀꯤꯆꯣꯔꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯒꯥꯔꯤ ꯁꯦꯜ ꯃꯨꯟꯈꯤꯕꯒꯤ ꯋꯥꯀꯠꯂꯕꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯅꯤꯡꯗꯦ 𝗧𝗪 ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯖꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 10 ꯔꯣꯝꯅ ꯆꯍꯤꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ KP ꯅꯃꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯇꯣꯌꯣꯇꯥ ꯐꯣꯔꯆꯨꯅꯔ ꯑꯃ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 17 ꯑꯃꯗꯤ ꯐꯣꯟ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯕꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ RNSOMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗧𝗪 ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯅꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ 𝗧𝗪ꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯅꯃꯥꯟꯅ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯎꯔꯦꯝꯊꯣꯡꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯅꯣꯅꯦ ꯇꯝꯅ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯃꯥꯟꯕꯨꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯊꯥꯗꯣꯛꯂꯝꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯅꯦ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯇꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯃꯗꯤ ꯅꯦꯅꯥ ꯇꯥꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ NH-37 ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯂꯨꯠꯄꯥꯠ ꯇꯧꯕ, ꯐꯨꯕ ꯆꯩꯕ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯇꯣꯛꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯅꯃꯥꯟꯒꯤ ꯒꯥꯔꯤ ꯂꯨꯄꯥ ꯂꯥꯈ 18ꯒꯤ ꯁꯦꯟꯐꯝ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯅꯣꯅꯦꯗ ꯊꯤꯜꯂꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ RNSOM ꯑꯃꯗꯤ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯔꯣꯡꯃꯩ ꯅꯥꯒꯥ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯚꯤꯛꯇꯤꯝ ꯃꯁꯥ ꯌꯥꯎꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯣꯒꯤ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ 𝗏𝗡 ꯊꯥ ꯑꯁꯤꯒꯤ 1ꯗ ꯀꯧꯇ꯭ꯔꯨꯛꯇ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯑꯩꯍꯥꯛꯀꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯦꯅꯥ ꯗꯦꯜꯂꯤ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯃꯔꯥꯜ ꯁꯤꯔꯛꯄ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤ ꯊꯤꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯇꯤ.ꯑꯦꯟ. ꯍꯤꯜꯁ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟ ꯁꯣꯏꯜ ꯀꯟꯖꯔꯕꯦꯁꯟ ꯃꯤꯅꯤꯁꯇꯔ 𝗏𝗡 ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯅꯤꯁꯇꯔ 𝗏𝗡 ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯄ ꯏꯔꯥꯡ ꯑꯁꯤ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯐꯥꯎꯕ ꯏꯔꯥꯡ ꯍꯧꯕꯁꯤꯡꯅ ꯂꯦꯝꯅ ꯊꯥꯈꯤꯗꯦ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯑꯗꯨꯗ ꯐꯨꯕꯗꯒꯤ ꯃꯤꯍꯨꯠ ꯈꯔꯗꯤ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯑꯩꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯑꯩꯍꯥꯛꯅ ꯆꯪꯖꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯦꯅꯥ ꯀꯧꯕ ꯅꯣꯔꯊ ꯏꯁꯠ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯁꯤꯂꯣꯡꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯄ ꯉꯝꯕ ꯃꯤꯑꯣꯏꯗ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤ ꯑꯉꯛꯄ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕ ꯄꯣꯛꯏ꯫ ꯑꯩꯍꯥꯛꯀꯤ ꯃꯊꯛꯇ ꯑꯣꯏꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯜꯂꯤꯕ ꯂꯨꯞ ꯑꯁꯤ ꯊꯤꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅꯁꯨ 𝗏𝗡 ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯊꯥꯖꯤꯜꯂꯕꯁꯨ ꯂꯥꯟ ꯂꯦꯞꯍꯟꯕ ꯉꯝꯗꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯕ ꯃꯩꯇꯩꯁꯤꯡꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯊꯥ 13 ꯁꯨꯖꯜꯂꯛꯂꯦ꯫ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯂꯥꯟ ꯂꯦꯞꯍꯟꯕ ꯉꯝꯗꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯀꯟꯚꯦꯅꯔ ꯔꯥꯖꯤꯠ ꯈꯦꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤꯁꯨ ꯄꯂꯦꯟ ꯂꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯔꯝꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯀꯩ ꯄꯨꯝꯅꯃꯛ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯊꯣꯡ ꯑꯁꯤꯗ ꯄꯪꯊꯗꯨꯅ ꯊꯝꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫
कुकी रेफ्यूजीसिंगी तोखाइबा लेंगाक तानबदा मांग थारिबा कुकी MLA मिनिस्टर सिंगी मथक्ता सेंटर अमदी स्टेट लेंगाकना एक्शन लौखटपा ngamdriba karigino hangki makha tarakpa pawda editorial kalamdagi machangoiba paw ama lौखटचगे यादे हाइबा ama khangansi lengak leiri khangansi हौजिक मणिपुरदा थोकलिबा इरांग असिगी मरमदा लमदम असिगी मियामदा लोइनना मालेमदा लेरिबा लेपाक कयाना करी मरमदगी इरांग असि थोलकपनो अमदी करंबा अरोनबा थौरांग अमगी मखादा अतमनना निंगसिंगबा थोकत्रबा मतमदगी लेरकलबा येलोमी फुरुप 15 गी मनुंगदा अमा ओइरिबा मैतैसिंगदा अतमनना लंदारकपनो हाइबसी हाना खंगमद्रबसु तमना तमना खंगबा हौरकपगुम तौरी चुमना मैतैसिंगदा लंदाबदा नतना कंगलै खुनाइदा लेरिबा येलो फुरुप सिंगी असेंगबा पुवारीबु लाना संदोकनबा मरु फंगना येलो फुरुप सिंगी खोंगुल मालेमदगी मुथतनबा होनबगी थौरांगी मवोंगदा मतम सांगना सेमगत सागतपगी थौंगसिंग असिमक 12 सुबा चहिचा असिददी यामना चानदबा अमदी अरानबा थौंगनी हाइबदा लालरोय हाइबा याय 19 सुबा चहिचागी मतमगी पुवारीगी ममांगदा मालेमदा अकनबना अचुंबा सकपा लेबाक अमगी निंगथौ अमना अतोपा लेबाक अमगी निंगथौबु माइथीबा पीरगा महाकी मरैबाक अदु नमदुना मुनबगा लोइनना महाकी मफुरुपकी मियांबु नमदुना लाइनिंग लौहनबगी मथक्ता फुरुप कांगलुप फावबा अंगंबा निंगथौ अदुगी फुरुप कांगलुपता ओंथोकहनबगी चनबिदु ngasi 12 सुबा चहिचा असिददी चनबगी मथक्ता अरानबा तौरिबा लेपाक अदु मालेमगी अपुनबा लुप UN ओना अथिंगबा पीबगी मतमनी अदुबु ngasi कुकी टेररिस्ट सिंगना 19 सुबा चहिचागी ममांगदा चनरंबा यामना हंथबा चौखतबा मियोइबा खुनाइगी इकाइबा खुमनबा थमदबा अंगमबना चाथोकनबा सागी ngaगी लिचत साजतकुंबा थौंगसिंग मणिपुरदा चथरकपा लेप्त्रिबा असि मतम सांगथहनदना अथुबा मतमदा लेंगाक अमदी इंडिया लेंगाकना लेभनहौद्रबदी मालेमगी लेबाक कयागी ममांगदा इंडिया असि यामना मतिक चादबा मसागी मरैबाक मचाबु वारकपा ngamdaba लेबाक अमा ओइना खनखिगनी खली मरमदी लेबाक अमगा लान सोकनबदा सिजिनगदवा लानगी खुचु खुलाइना मिचम मियामदा लांदारकपदा थिंगबा ngamdabagi थौंगनी हाइना अतोपा लेबाकसिंगना सोइदना खन्ननबगी मरम ओइरकपगुम तौरी अदुबु थेंगलबसु थेंगना डेमोक्रेसी चटपा लेपाक अमगी स्टेट अमदा अरानबा थौंगसिंग चथरकपा फुरुप कांगलुपसिंगबु यादे हाइबा अमा खंगनबा अरानबा तौबसिंगबु चराकपीबगी थौरांग अथुबदा पाइखटहौदबदी इंडियागी ओइना ख्वाइदगी हेना फगनी खली कलहौरबदी इंडियागी ओइना ख्वाइदगी फगनी खली हौकिबा कुमजा लिसिंग अनि कुलुमदोगी मे 3 दगी चथरकपा मणिपुरगी लान असिगी ममांगदा मणिपुर चही 10 कुनगी ममांगदगी सेमगत सागलबा थौरांग कयागी मखादा मणिपुरगी येलोमी सिंगी लमदम असि डोमिनेट ट्राइब सिंग मरु ओइना कुकी सिंगना नमदुना मुल्लगा लौनबा थौरांग यादखिबगी ममी चावना ताबगी मोंगसिंग लमदम असिगी मियामना खंगनरक्तुना लेरकपा अदुमक हौकिबा कुमजा लिसिंग अनि कुलुमदोगी मे 3 दा पीस रैलीगी मिंगदा मैतेगी युम मै थारबगा लोइनना मिहात मिपुन चथरकपदगी ngasi था 13 फारकलबा मतम असिददी मयेक सेंगना हेंगलकपनी हाइबसी लमदम असिगी मियामना लोइना खंगनरी मरम अदुना 12 सुबा चही चादा चनद्रबा सारम ngarम चटकी थोंग चथरिबा फुरुप कांगलुप अमा ओइरिबा कुकी जोत सिंग असि इंडिया लेंगाकना टेररिस्ट सिंगनी हाइना मालेमगी मियामदा लाउथोकतबा यादे हाइबा अमा खंगनबगा लोइनना लेपाक अमगी लेंगाक अमा लैरी अमदी डेमोक्रेसी चटपा लेपाक अमगी चना कांगलोन ngakna इंडिया लेंगाकना अखनबा थौरांग पाइखटपा चुमगनी खली मखा तारकपा अतोपा पावदा त्रिपुरादगी लालुरुप अनि अमगसु गवर्नमेंट का यानदुना खुलाई थादोखरे सेंटर अमसुंग स्टेट गवर्नमेंट का सही तौनखिबा पीस एग्रीमेंट अमदा त्रिपुरा की लालौबा ग्रुप अनि अमसु खुलाई थादोकपगा लोइनना महौसागी पुंसीदा हलकपदा यानखरे मसिगी एग्रीमेंट असि ngasi सही तौनखिबगा लोइनना सही डिकेट कयागी मतुंगदा त्रिपुरादा लालौबा ग्रुप अमता लेहौद्रे अखोइगी दमकता ngasi पुवारी ओइरबा नुमितनी हौकिबा सही 35 दा अखोइना स्ट्रगल उरखरे ngasi अहाक यामना नुंगाई ग्रुप सिंग असिना खुलाई थादोकलबा मतुंगदा शांतिगी लंबीदा चगलकपा असि अपेनबा पोई हाइना यूनियन होम मिनिस्टर अमित शाहना फोंदोकी एक्सट्रीमिज्म लैत्रबा वायोलेंस अमसुंग कन्फ्लिक्ट लैत्रबा चौकटलबा अवांग नोंपोक अमगिदमक प्राइम मिनिस्टर नरेंद्र मोदी की वाखलोन अदु मपुंग फाहनबदा मिनिस्ट्री ऑफ होम अफेयर्सना सोक्थबा लैतना थबक तौरखिबनी हाइना मांगना हाइकी खुलाई थादोक्तुना महौसागी पुंसी अमदा हलखरबा ग्रुप अनि अदुदी नेशनल लिबरेशन फ्रंट ऑफ त्रिपुरा अमसुंग ऑल त्रिपुरा टाइगर फोर्स नि मखोइगी खुलाई थादोखरबा ग्रुप सिंग अदुगी मेंबर 119 खुनाई असिदा अमुक पुल्लगनी हाइना मिनिस्टर अमित शाहना हाइकी अखोइना लमदम असिगी डेवलपमेंट गी दमक लुपा करोड़
2,500 ꯊꯥꯗꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯁꯍꯤ ꯇꯧꯅꯕ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨ ꯊꯕꯛ ꯑꯣꯏꯅꯁꯨ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥ, ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯑꯣꯜ ꯇ꯭ꯔꯤꯄꯨꯔꯥ ꯇꯥꯏꯒꯔ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯁꯍꯤ ꯇꯧꯅꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯕꯒꯤ ꯂꯝꯕꯤꯗ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯛꯈ꯭ꯔꯦ꯫ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯕ ꯄꯨꯔꯛꯅꯕ ꯃꯔꯨꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ 12 ꯁꯍꯤ ꯇꯧꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ 3ꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯤꯑꯣꯏ 10,000ꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯕꯤ.ꯖꯦ.ꯄꯤ. ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯂꯥꯏꯟꯁ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯃꯣꯊꯥ ꯄꯥꯔꯇꯤꯒꯤ ꯐꯥꯎꯟꯗꯔ ꯑꯖꯤꯌꯣꯠ ꯃꯣꯅꯤꯀ꯭ꯌꯥ ꯗꯦꯕꯕꯔꯃꯟꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯁꯥꯟꯇꯤ ꯁꯥꯒꯠꯅꯕꯒꯤ ꯊꯕꯛ ꯃꯔꯨꯑꯣꯏꯕ ꯁꯛꯂꯦꯟ ꯑꯃ ꯁꯛꯂꯣꯟ ꯑꯃ ꯂꯧꯈꯤ꯫ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯛ ꯁꯍꯥ, ꯑꯦꯝ.ꯑꯩꯆ.ꯑꯦ.ꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫